Ngashi numida wairam phongkhiba tungan Manipuri siphongsing amasung thokhiba thawdo wathoksingdagi maruoibi ipausing miyamda thamjagi ahanbada Kanglaipak ki mairadi ki lakhusaraga Kuki militants na nongmay amadi drone dagi bomb thadaduna kautruk kadang ban khulda landarakpadagi mauna ama shire saitere tangairibi masanupi soklei Handak Manipur lengan lakolak pa khongthang ama oina Imphal West District ki Lamsang Police Station ki manungsana leidiba kautruk amadi kadang ban combing operation chathaduna khulngak pasing nana takthokpagi khongjang sangsingki masina mitai khul singasi hakthengna ngakpi senbinaba leitabagi khudongchaba silauduna khul ani asiga thangnana leidiba Harauthel Sport University ka thangnana leidiba Bethel singthaktagi ngasi Kuki militant singna drone sisinaduna bomb kapthrakre loina nongmai round kya masing khangna kap tharaktuna kadang ban amadi kautrukna singbada attack sa tharakpadagi mauna ama nongmaina panduna shire maka lakminaba sahi taruk tangai ribi masanupi na nongmaina panduna soklei press na thodok thophamdagi phangba pawgi matung inadi ngasi nungthil pung amaga minute nifuga mangaram tab matamda ikhang khangawdana Harauthel Sport University gi mathak thangba singdong parengda leiriba afaba makalgi khulai paiba Kuki militant singna kautruk tamna numai kap tharaki ngasigi matungda drone ahum thagalaktuna drone dagi bomb mathang thadraki sera sida nongmai leptana kap tharakpadagi kautruk amadi phayeng ani lona balambida mapamna saluba mauna amagi marai bakta nongmai maruna panduna tharok thophamda sikhi aduga mahaka loina rakpi saitre tangai ribi masanupina nongmaina panduna sokhi nongmaina panduna leikhidre bi mauna sigi mami ngangom ongbi surbala sai kunga tret mapurebigi mami ngangom ingo kawi phayeng umang leikaida mayum panbani Soklabi masanupi edugi mamingna memisa saitaru kawi maki ye thangba pambomna nongoi maru amana panduna sokhi mama mapasi ngasi mapam lamda moiriba kautruk satluraga mayumna tamna lakpada kangsup yoramdaira Kuki militants na nomai kapsilakpadigi panduna leikhidre ngangom surbala hairibi nupi asigi mapuroiba ngangom ingo asi BDF oina hauji kangsup singkhongna hangliba BDF post duty tawduna leiribani hairi asi baksang amadi nongmaina panduna soklaba nupi masa du thawtok thokhamdagi lakhatuna hauji RIMS hospital laikanaduna leiri loinana leikhidre surbala gi thawai yaudraba haksang so hauji RIMS mok puraktuna leiri hairi thawdo si thokle habigi pau tabadagi thawdo thokphamda CRPF ki bulletproof gari kaya yaun state security force sing thomjilaktuna Kuki militant singa makhatana nomai kapnaki sera asidanga sinungthil pung aniga minute nifuga mangaram taba matamdasu Kuki militant singa drone ahum thagalaktuna drone dagi bomb matham kadang ban amasum kautruk ka tainaba mafam singda thadaraki madudasu bomb masena panduna nupi masa ama sokle habigi pau phangi sab saba maming matha press na phangmangamdri Paushin hai Kuki militant singna Bethel singthaktagi nomai kap tharakpaduda singda damgi singya pareng yauna nomai paring naina kap thabigi thabak satharaki nungthil pung mari taba fawbut na kalani makta angak phangna nomai kapnaki Kuki militant nongmai amadi bomb kap sinduna drone dagi bomb thadaraktuna attack satharakwa sidagi kautruk amadi kadang banda leiriba khunja sing masa gi mayum thadokna dun lanjenaki loinala security personnel kya thomjilaktuna makhoi bungak senbagi thabak hauji sathari Press na pangba pawgi matuk inadi nongmai kap na bigi thawdo asinga sinungthil pung mangaga makai fawbu sataki hairi panmaya badi pauksi sin Harauthel Sport University ga thangnana leiriba Bethel gi akoiba mafam singda apaba makal gi khulai paiba Kuki militant singi bunker kya saduna makoi gi asoba kem oiduna leiri numit kharani gi mamang su Bethel singthakti gi kautruk khul gi mathakta drone ahum thagalak palaikre maram aduna hariba mafam asida leiriba Kuki militant singasi Manipur lenga ki athuba miyeng sangduna takthokpiu maduna trabadi thangnana leiriba kautruk kadang ban amadi atai mitai khul singda nongmai amadi pom kapsilaktuna landarakpa yabigi singna bastauna leiri haina Manipur lenga ki mafamda khangan khrabani loina thajana wariba hausipuki oiba maru oiba pawairagadi Kuki theory na mamangsa English ngani kungo homdagi me humni ki satharakiba lan matam khra leplroba matung asi nungthil Kuki theory singna kautruk maning singda amadi kadang bana drone yauna nomai kaptuna attack satharakpadagi khunja nupi ama yauna miyoi ani sire duga masa nupi yauna miyoi mari na sokla heba Paome amda update oina thamjari myam puna no update ngaminasi loinana kautruk ki lanphamda Paome ama sokla hairi Kuki militant thadarakpa drone gi bomb na Paome ama sokla hairi treatment gi damak pukat kre hainisu thajinengoi riba pausna sumakatari atopa Paomadana Kuki taba mafam singda Manipur thugaina ba khongjang sangsinba matamda Manipur lengana tumina leiriba sikarigino sujata Manipur gi
Chuchangpur Kangpokpi amadi Kuki taba mafamsingda Manipurgi separate administration talambadagi Union Territory tanduna Manipur thuwainaba miyamgi oiba ihau khongjang kya satba matamdadi Manipur lengana kariguma ain gi oiba thaba amata lokhutna maningtamna sathali aduga Manipurgi tampaki lamda Manipurgi apunba saktam kaibi yaroi haiduna lamdam sigi nupi lupsing mahairoi lupsing amadi laibak miyamna samna Sumna ihau khongjang sangsinba matamdadi Manipur police na tear gas kapsinduna lathi charge tawduna miyot minai sathe aduba Kuki taba mafamsingda Manipur thuwainaba khongjang sangsinba matamda Manipur lengana tuminna leiba sikari gino haina imagi mairagi convener Sujatana Manipur lengaki mafamda wahang kyangkhre wafam asingasi Manipur press cup ta pangthokiba pawgi mifam amada imagi mairagi convener Sujatana pawmisingda phongdokibadi magna makhatana hai Kuki sing na Kuki taba district sing na Manipur thugaina ba khongjang maning tawna sangsilagli ba sin takpudi CM na phongdoki ba Manipur gi singi saruk ki lenga sasana Union Home Minister Amit Shah na tawragani Manipur gi tampaki saruk na Chief Minister na tawro haina phongdoki ba haibadu sabsana thoklabra khali imagi maira na ngasi paw sangsilagli ba khongjang sing ngasi Manipur gi apun ba saktam kaibi yaroi Manipur thugaina ba hotnari ba Kuki MLA tara disqualify tawduna ain goeba chairak piu haiduna sangsin ki ba khongjang aktani aduba asumba dabi tawduna khongjang sangsiluba imagi mairagi mathakta FIR panduna hauju phawo bel lawduna leiri haki mana makhatana hai haukibo August ki tang amada akampa ta hangdokliba relief camp de leiriba inmate sing amadi atoba relief camp de leiriba inmate mayam punnuna assembly mifam phamlingai da makhoigi wakat khradang haijagi Makhoi kiyam kuina relief camp da lehange doribano masagi mayumda kaidangwai hanga doribano haibadu khangan biu haini ihau khongjang ama satnaba semsakhi adubi ihau khongjang aduda saruk yabina ba haiduna imagi maira rasu sepau pirakhi madura khongjang adura imagi maira na yaurubagi damakte irilbung police station imagi maira gi mathakte FIR panduna haujik leiri maduna Manipur gi tampakte leiriba miyoisingna maram saba dabi tanduna asuma khongjang ihau sangsin badadi police na faduna FIR pale aduga Kangpokpi Chuchangpuna singbuna Manipur thugaina bi ihau khongjang sangsinba matamdadi laingang na tumina yengduna leiribi sikari gi no haibu hongsongki Sujatana makhatana Paome singda phongdokibadi ngarang Kangpokpi amasum Chuchangpuna singba Kuki taba mafam singda Manipur thugaina ba sakhiba aphongba ihau khongjang aduda state force amada central force na ngak selag sakhi Sali, masih Manipur lengana ayaba piraga salanbra. Kangpokpi amadi Chuchangpur district ki DC na singba laina karigi damakta Manipur thugaiba khulaw matamna karigi damakta ain goeba action lakhotribano. Masigi pakum Manipur lengana sabsana pipam thoktabra. Tampaki lamda relief camp da lairiba singna isagi yum hanjage iramda Manipur kaiba yaroi haina khongjang sangsinbada yawruba imagi mairagi mathakta karigi damakta irilbung police na FIR palibano. Maira maduna ngarang Chuchangpur amadi Kangpokpi district Manipur thugaina ba khongjang chakhiba aduda yawkiba miyoising sayolamagi manungda faduna makhoigi mathakta FIR pangadabani mamang sai English ngani kungo homdoi me ahumdagi haurakhiba lanasi kanana hobano haibadu Manipur lenga amasum India lenga na khanglibani Manipur lenga na Manipur thugaina ba phongna rally satuna khonaragriba singbo kankhatuna thamba yaro hebo apamsu phongdokhi Atopa Paomana Manipur lenga ka wari saroi Chief Minister Beren gi wafam yaningde ITLF Irang sigi waroi sin purakna ba wari sabara center lenga khaktana wari sagani haina ITLF ki spokesperson Jinja Bulzong na phongdokre Press Trust of India PTI na law interview amada man hai Manipur gi Chief Minister N Beren Singana Manipur da thoklibi irang asi lusina bagi dama Naga MLA ama oibata natana Hills Area Committee ki chairman su oiriba Nungdang mai Imishari oina hapkre haribasi yaba ngamlai Kuki zawna wari sanaga doribasi suknatagi center lenga khaktagani haina ITLF ki spokesperson Genja Bulzong na phongdoki magna makhatana hai wari sanabasi Kuki zawgi apama mongda condition amagi makhara pangthokadabani wari sanabagi thaba asi central government na yatpa thausalamagi makhara pangthoklaba matamda saruk yagani Manipur government gi amadi mitaidagi tokai taba haibasina amatta ngairab waroisin ogani government asigi makhara Kuki zaw kya hatkre yum kay amadi search kya mai thakre Kuki zaw na lenga asi thajaba leiti haiba wafam singsu phongdokhi atopa paomana Mitop na salaiba bakery item sing section ngai oire haumi Manipur gi mafam kya da hangliba mitop na salaiba bakery sing asi khwai digi haksang sokne oire bakery sing asi gi expire oire ba item sing da anoba tarik thaba level napsin duna singi saruk yaw na mafam kya da yuan ba thingnare haina
Federation of Paome press thokpa sirol amana haidi sirol asina hai item singa si expiry oibana kokhai kaba manam namba si saba matamna tongan laina puni hoire ikoi kuidana haukiba August tang taragani thoide ima bakery food product singjome makha surakhabam lekai da leiba Bengali amana salaiba bakery asina expire oiraba pot kaya ama anauba level napsilaga yonba thingare masidana tana atopa bakery singdagi pukhalakpa kaya ama expert oina yolambadagi faduna mangan kiba leikhre hari serol sinahai ngasi iramdamasi cancer diabetes asthma blood pressure heart and lungs diseases na anabagi sanga si atop state singa yengnaba matamda asuki matik sangwangle khudimak sing karamba chinjak toina sahabadagi ohelakpano habisi food testing department na thidokpham thoi maram aduna lamdam asida lairiba mipum khudimangna bakery item sizinaba matamna yariba makai iramdam sigi yellow misina salaiba lunan ba bakery item adukhak sanaba sinabiyo dukan phamliba singna sumasa khanglaba lunan ba yellow mina saba maphamdagi pot leiduna yonbiyo family planning na sumkhraba lamdam sigi mising hengalakpi sanga handaki decade sigi oina 1.7 TFR ni sana thaknaba polam singasi apum masa oibana asiguma polam singasi sarubana laina kya pokhanduna kunai si mami sama kunai mo hengani haibigi singnaba leire maram aduna khudaktagi section thorang lokhat mina si haina su Federation of Paome na miyamna khangalakli atopa paomana security na losinduna thamlamba khulai kya fagale security ki force na left na satharapa operation da sakhangdaba khulai paibisna losinduna thamlamba khulai amadi miyamdagi namduna sel khaibada senaba lahulup singi lanmi sing fogat peleptri ngarang su security force ki kangbuna Imphal West district ki sajing mamang laikai da sathaki ba operation da khulai paibising na losinduna thamlamba 303 rifle ama magazine ama single barrel gun ama magazine ama kap yariba maru manga hand grenade ani fogat pangamki Pagalaba khulai sing mari lainaba police station khusna khre hari amaromda ngarang sing amasum tampaki tungan ba mafam singda hangliba check post samadagi su security ki kangbuna miyoi samaga humfu gutur fogat ki baga loina national highway kuntraga taret amadi national highway ani dagi security force na ngak senduna tungan ba polam sing puba gari mathang sina samaga kuntraga mapana amadi samaga tara Imphal pura khre hari marak thana atien ma pawkhra central jail gi pukri da nga masa thadakre Manipura nga marang kaina puthokpa ngamnaba madi nga da mipal tangdu state ama oinabagi panam da Manipur lenga ki Directorate of Fisheries na pekhalakpa khongthang singi manungsana ngasi Imphal Central Jail gi manungda leiba pukri lamoi khongnang khong community pukri amadi Lakshya community pukri naurem thongda nga masa kya thadabagi thabak pakhre ngasi Imphal Central Jail gi pukri da grass carp rau Miracle yauna nga masa lishingani ga songa Central Jail gi ASP Sorakhabam Bradrika amadi Imphal West Fisheries Officer Gunapati Kangabamni lusingduna thadaki Manipur lenga ki Directorate of Fisheries amadi Fisheries ki Minister Haikam Dingo gi miyeng makhada mamang tha tang taraga teretegi hauna tha sigi taraga mari fawi Imphal East Imphal West Thawal Bisnupur amadi Kangpokpi district ki mafam kya da leiba pukri pat reservoir sing nga masakya thadabagi khongthang asi pekhalak banaki atopa paomana khulngak libasingdi khulai lokhat pigano mamang sai gi me ahum digi haurakhi lana sina Manipur miyam tangdu laitana leiba phangdre masida ka hena awaba mayonari basi Kuki khul sing naga naknana singkhong singya da leiriba mitei khul sing asin ori maduna red zone oina leiriba punongbam sektana singmada hauji khulngak libi isa singdigi khulai namduna lokhat patok pi haina pungdongbam sekta mayai maira paibi na phungdorakli maira paibi gi masin chatpi amana ngasi pangthokhiba wakat mifam ga mari lainana phongdorakhibadi sin Kuki singna Manipur gi singya tamyada mangjongna khunda sinduna laisilaga makoina haujuk separate administration tanme gi khongjang sangchiliba si pifam thokte khulngak libisa singdagi khulai lokhatpa madi ot naiba makhatana tawbigano narco terrorist na phone separate administration taliba si yaningde bara lenga na su Manipur thukoina ba siliba singa si ain goeba thabuk lokhatpio loinana Manipur da thokliba lana si atupa matamda losinbio Undongbam sekta haiba khulsinga si Kuki khulsinga nakna leibana red zone oiribani hairib khulsinga si ngak senmegi thabak sathariba khulngak singdagi lengana namduna nongoi lokhatpa haibisi aran ba thawoni maduna makhoidagi lokhatkiba khulai sing atupa matamna pirahu hayeng la loiraba matamda khulngak basing sizinakhiba khulai sing adu mama oibisingna Manipur lengaki mafamno khusinagani haina su phongdokhi atopa paomna
Manipur CM HD card holder lakh 6.60 gi 60 asi government gi hospital khakta layeng ba haibisi oithokloi Shakir Ahmad Manipur miyam analeng da asaubo mating oinaramba Chief Minister gi Haksel gi tengbang CM HD card private hospital sing sijinaba yahalaroi haina handakta Manipur lenga ki cabinet mifam gi warep amana laukhoki badu lairaba miyam gi khanbiraga khongpham handokpi haina huwa bagai assembly constituency gi social worker Shakir Ahmad phungdorakli Shakir na phungdorakibagi matungina Manipur CM HD card holder sarakna 6.80 lakni aduga CM HD card holders singasina ana laying asauba mating oiduna lakli hairiba khudongsa basi laukhokiba taragadi layeng mangamdaba lairaba miyoi lising kya gi thawai mangba yorok yai Manipur lenga na government ko hospital khakta CM HD card sisinabana ba yahalaga atoi private hospital sisinaba yaroi haibasi Manipur miyam gi wakal khanbidaba mong mali maramdi Manipur miyam gi anaba aruba yorakpa matamdari RIMS amadi Jenims da layeng wanatana atai government gi hospital ireliti maram aduna private hospital da puduna layeng nari haibsi lengan asu khangbiram gane ki Mano makata na phungdokhibadi RIMS da layriba apunba phamung masing lising amaga humdraga marini aduga Jenims da na suknatangi songaga humdraga taru phamung lay hairiba hospital ani asinataba lenga ki hospital aruba anaba layeng mangamdri aduga CMHD card holder lakh 6.80 bu matawkram hospital ani asida layeng mangangani habisi asawu wangam hoiri maram aduna sijo hospital and research institute ras medicity advanced hospital imphal hospital amadi atei private hospital layeng habisi tangai fadaba moiri private hospital gi layeng mal adumak mahausana yamna wangi adubo CMHD ka na layeng mada asawu mating oinari baneki Sakir makatana phungdokhibadi Manipur CMHD card holder lakh 6.80 asi government gi hospital khakta layeng bhaibisu oithoklai maram aduna lenga na lairaba miyam gi khanbiduna private hospital sing da su CMHD card sisina ba dumag yahanbiu lan gi saithing na maram oiduna Manipur gi miyam ayamba sufam nompham leitaba lalon itik yadabana hojik sara phawba henaraba matamsida asigumba khongthang lokhat pirak bhaibisi lairaba Manipur gi miyam asi mainung da langsin ba sa manai haibada haimama thokloi haina khali miyam gi CM hainariba N Biren Singana Manipur miyam gi khanbiduna CMHD card asi adumak private hospital da adumak sizinaba yahanbiu haina su Shakir Ahmad phungdorakli makhasa tharak poina to Paome drug tagi leiba kan ba haibisi ehak ki lengdraba thaudangni masigi mayok sangsilakpa lanjang hena kansilagani Chief Minister Mayai kawa drug tiki leba kan bahai si ehaki lengdraba thaudangni drug ki mayuk sangsilakpa lanjang hena kansilagani haina Chief Minister nong thoma berena phungdokre wapam asi Chief Minister ki social media account illegals immigrants amasu mayai kawa chinjak na state asida ohelak liba tungan phibam kya gi matangda video ka kona thagalakpa post amada phungdokhibani Chief Minister ki post atun hai state asigi nongpok thangpa sarukta laiba border asi malemda drug sungpam amadi drug ki lalon itikta khwaidagi sauba amasung maming leraba golden triangle nakna lairibani maram maduna leba asi drug ki asobo saithingi digi ngakthoknaba makhata na maiki asunggi gatekeeper ama oina thaudang lawri Manipur gi naha lakh 1.50 romdi mayai ka bachinja ki asobo saithing nangdi Haujikti drug ki mayokta sangsinba lanjang asi hena mathau taba masum yamna marueba moirali Myanmar ki illegals migrants sanglakpa se aikhogi hogolakli ban hasing mangta khanabagi asobo maram ama ohelak tabanati maram aduna mayai ka drug ki mayokta sangsinba lanjang asi hena kansilagani matang asida aikhogi mipum kudimak mikap thoktuna tungi mirol kanabagi dama magna Sangsin gadori balanjang asida mateng pangbiu haina Chief Minister gi post asina makhatari Chief Minister N Biren gi atopa poster amadana Manipur illegal immigrants gi issue si yamna sathiba ma oirak maramna athubada miyeng sangbi gi tangai fadab sauna lairi state asida haukiba sahi kun gi demography review tawba matamda furup amagi missing angak phangna hengalakpa thingnari oirakliba phibam asi mamangda lengak Pairamba singna yumthangnariba leibak-tagi immigrant sing sanglakpada athingba amata piraktabadagini karigumba masigi phibam asida adumak makhata na satharabadi lamda masigi yellow proof singi maphamda asauba singnaba ma soidan oirakani loinana haurakliba tungi mirol awase thengkya sumayunagani
ꯃꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯂꯣ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥꯒꯤ ꯃꯔꯝꯗꯝꯗ ꯃꯥꯏꯅꯣꯔꯤꯇꯤ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯕꯒꯤ ꯃꯊꯧ ꯇꯥꯔꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯕꯦꯂꯦꯟꯁ ꯑꯃꯁꯨꯡ ꯀꯜꯆꯔꯦꯜ ꯍꯦꯔꯤꯇꯦꯖ ꯉꯥꯛꯅꯕꯒꯤꯗꯃꯛ ꯍꯦꯟꯅ ꯀꯟꯕ ꯏꯃꯤꯒ꯭ꯔꯦꯟꯒꯤ ꯄꯣꯂꯤꯁꯤ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ ꯍꯥꯏꯅ ꯁꯤꯑꯦꯝꯒꯤ ꯋꯥꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ